Krumzari, ISTV Manipuri Paumin yang tabiri basingbo angom mamlana taram na uksari, uzik maru iba pauda. Chamaga kunmathoi suba Manipur Police ki Rising Day ki thoram pangthokre. Manipur da khwaidagi maru oina thengnari basi drug ki problem ni haina. Chief Minister Oct Ibobina phongdokre. Manipur da leiriba ex servicemen singi khudong chadaba sing sarkar na yengsingani haina Deputy Chief Minister na phongdokre. Amsung numit humni chathakiba political training loisinkhre. Food Security Bill ek oina pass tawkhrabasu miyamda kanaba phanghanbagi mamita adri haina TS sawbana phongdokre. Uzik paus thandokna pizari. Manipur da hauzik khwaidagi chawna thengnari ba problem ase drug ki problem ni haina Chief Minister Oct Ibobina ngasi ahanba Manipur Rifles ki parade ground da pangthokiba Chamaga kunmathoi suba Manipur Police ki Rising Day ki thoram da haikre. Manipur Sarkar na sinduna pangthokiba thoram adu da Chief Minister Oct Ibobi, Home Minister Gai Khangam amadi Minister MLA Police amadi Civil gi makok thongba kaya na saruk yakhi. Manipur Police, Manipur Rifles, IRB, Home Guard amadi BDF ki contingent kiana sarugyaduna mass pass ki thoram amasu pangthoki. Thoram aduga mari lainana mathau masak khangba police personnel chamaga yankhai mapanda manamathum piduna ikai khumnaba utki. DGP MK Das na phongdokibada Manipur gi law and order gi fibam phagatnaba amadi miyam gi punsi ngak senaba Manipur Police na lawriba thodang asi thaganingai ni haiki. Chief Minister Oct Ibobina haikibada Lamdamasi Santi Labor Mapam Ama Oinaba Civil Society NGO Amadi Maira Paibi Singi Chauraba Thodang Lay Haiki. Lamdamasi the Hauzik Tingnari drug ki problem asi Kokhanaba Manipur Police Amadi Miam Nalori Bathodang asi Sarkana Thagatpa Fongdoi. Tampaki District Marida Hauzik Law and Order gi Fibam Phagat Pangamle Jingi Mapam Singda Sasan Ningthina Tawang Amdriba si Kognanaba Police ki Mapangal Kankhat Hanabu Honari Miyamna afas palautu haina dabi tawbadagi assembly segment taretagi lokthokhraba matungda mafam asida hingsagi thodok kya thoragli masi thengnana bahonabada miyamna sumateng pangbiu haiki Manipur Police ki order draga akhanaba commando ki kai makoi ki duty ga mari lainaram daba yai masi nep ki aduga leiba mayam singse masi gisu moi tongan go wing leiba si masi ga sumari lainaram yai sumna leiba maintaining of day-to-day law and order. Masigi mathapda amusu insurgents, masi counter insurgency operation tawna masi khenari ban. Masi pura maksing si yamna asauba challenge mani haina koi lojai. Masi dani koi na Manipur Sarkar ki taraf tagi shu koi puna matam puna makta appeal tawjari basi. Lairiba civil societies, NGO sing, Maira Paibi sing, Lairiba public mayam punamak. Masigi sugumba insurgency problem, law and order dil tawa mayam punamak sing public cooperation darkar woi haina koina. Home Minister Gai Khangam Nilamda Masida insurgency ki problem laibana chawkhat pathintahali police modernization tawna buhona bagi mathakta awangba thaki police officials sing toina unaduna law and order ki fibam phagatna ba yamna kanna thabak paikhali police personnel sing ahenba training phangnana ba mapangi police training center sing da thari haiki. There are nearly 30 underground outfits including factions operating in the state of Manipur. The insurgency problem has dented the development of the state. Although insurgency is a political problem that can be resolved only through political means, the state police is tasked with a crucial job of making the atmosphere conducive to peace talk, negotiation, as well as ensuring the well-being of people apart from its normal duties of maintenance. Manipur da leiriba ex servicemen singi khudong chadaba sing sarkar na yengsingani haina home gi thabak su puriba Deputy Chief Minister na phongdokre yankhai taret suba mountain division sinduna laimakhong da leiba red silgi firing range ta pangthokhiba ex servicemen rally da chief guest oikhiba gai khangam na wafamasi phongdokhibani thoramasi da IGAR South ki Major General Chopra yankhai taret suba mountain division gi GOC Major General PK Sinha Manipur gi Chief Secretary CP Langkunga su saruk yaki Laikhidraba Jawan Singi imung manung amadi hakchangi phibam soiraba Jawan Singda sel amadi khudol pot pikhi Major General PK Sinhana
Manipur gi ex servicemen listing Maripu henbana leibag asigi kathokiba singbu thagatpa phongdoki India gi ate state kayada thabaktagi potharaba lanmi singna phangba kanaba sing Manipur da pibi tabada nungaitaba phongdoki State amada lalhobagi irang thingnana buhonabada laikhidraba central government na piba ex gratia Jammu Kashmir da lupa lakh manga atopa state singina lupa lakh ani adubu Manipur da di lupa lakh amadagi hena pide Atai thona phabagi piba manada Punjab Himachal amasung UP da phangbada lupa lakh kun manga piri adubu Manipur da di lupa listing kunithoi ga chamnga khak pi 3 Corps Commander Lieutenant General S.L. Narsingham na lamphel da leiba Sainik Board ki building semjin binaba pungning chingsin ki ex servicemen ki thabak ki kota pibadasu atopa state kayada chada tara dagina kun fawa pinari adubu state asida di subnatagi chada ani ahum damak piri MBBS tamnabaki chada ani ki kota thamlibasi Delhi dadi chada kun kota thamli Kargil gi lalda laikhidaba singi July 16 ta pangthokpa thoramda lan asida laikhidraba lanmi singi imung manung barton tawbidi haina ex servicemen tagi lagliba wakadasi yamna nungaite haiki Deputy Chief Minister na lamdam asida leiriba ex servicemen singi award apa sing sarkar ni yingsingani Card paiba ex servicemen singda police na thawai usittaba utpallai haibidu matungda thoktanaba khangangani Kargil Divas Thoramda Laikhidaba Singi imung manung parton tawde haiba wafamadu karamna thoglibanu haiba thizingani ex servicemen singna thingnariba award apa sing sarkarna aiba oina pisin view haiki Organizing such ex servicemen is a different occasion in honor of Jawans who serve the nation through their lives and also to honor and facilitate the nourished widows of retirees, awardees and widows of ex servicemen. This great traditions of army helps in the upkeep of moral of Jawans not only while in service but even after retirement. BJP Manipur Pradesh na Sinduna tha sigi tang taratretagi Nitai Patu thekta leba party sigi office ta chatharakiba numit humni gi oiba state level political training camp ngasi loishinkhre thorom maduda BJP Manipur Pradesh ki maru oiba luchingba kyana saruk yakhi Party ki President Ye Saubana Lairaba Praja Singda Fangangadaba PDS ki Polam Singh MLA Minister Singhi Sentan Fam Oire Mapungfana Lairaba Praja Singda Fangandre Food Security Bill asi ek oina pass tawrabasu Praja Singda Fanganbagi Mamitadri haiki Yendi Kanasu public distribution system Singdi Udong the Puloi Sing Thamam Lena Gari Pareng Adre load of the unload of the Karigino MLA Kota Karigino MLA nominee Pasha Thirga Ching Lokre Chandel ki mini secretariat building November thada Chief Minister Okrami Bobina Sangaragani Haina Works Minister Dr. Ratan Kumar Nangasi mini secretariat asigi pibam yengsin bada phongdokre Mapung phana loishindriba multi-purpose hall gi pibam su yengsinki khongchat aduda MLA DK Korungthang Nungnung Victor Chandel gi CCPWD gi Chief Engineer amadi BRTF ki mari leinaba official sing susar gyaki Minister Nahai ki bada mini secretariat asi sangaba nangnanaba paleldagi Chandel phawagi lambi semnaba BRTF ki official singda khangan khre hairi Lairiba ko yamthina soiba mafam singse masi je ko singling tawraga ko gi nalalaga madu gi to smooth riding winana ba madu gi to thamnana ba ngamgadra na haibada mo ko ngamgani na madu assurance ma pire adu mana darkar leiraga di ko monda support pige adu honorable MLA na su magi site gi any material machineries darkar leibdo madu pige haibada ma dum ngamgani na ma adu gi ko da assurance ma pire Maruina main ani sina kuna Haukiba October gi tang tarani thoida tangkham awang lekai de leibi hakchang gi pimam soirebi chahi kunhum doram tum ngai ribi nupi macha amabu izat manghan bada chenaba laisham joy kumar chahi nifumanga apokpa laisham tomba ngasi lamfel gi CGM a nautune sori gi kota puthokre case asida chenari ba laisham joy kumar na bail pb na tharakpa application kakhibaga loinana Mahapu numit taramangani ki judicial remand lauthakre nakalamromda laisham joy kumar bu kota puthorakpada nupi singna irang hauki nupi sing aduna maral leiba sibagi cherak pigedabani haina kholau kya lauki case asigi matangda director prosecution NZ Test Kumar na case asi athuba matamda loishina bohona gani haiki laisham joy kumar singh tangkhamawang lekai ngasi lamphel parta leiba chief judicial magistrate
issue riba Simati Noctunisri Kota Mabu Putoki Lenina Makata Namabu judicial custody jail and Mitara Mangani Kamana Mana Raipigi Mabu Tadopi Hina Tarpa Bill Dragasamasu Mark Manipur da Human Rights ki thabak tauriba singi convention ama Manipur Press Club ta pangthokre Committee on Protection of Natural Resources in Manipur Atsum All Jaliarong Student Union Northeast Dialogue Forum Naga Women's Union Citizens Concerned for Dams and Development Human Rights Initiative Center for Research and Advocacy Manipur amasung Sinlung Indigenous Peoples Human Rights Organization Sinkiba Thoram asida Manipur Judicial Service Grade 1 Chandam Brajachan Naga Women's Union ki hanagi President Aram Pamai Citizens Concerned for Dams and Development ki Chairperson RK Ranjan amasung Manipur Human Rights Commission ki hanagi member Yambem Labasu Sarugyaki Northeast Dialogue Forum ki Secretary Nobo Kishorna Human Rights Defenders Singna Thengnari ba khudong sadaba kaya asi ngasidi malem gi oiba issue oire Insurgency Movement ka Human Rights ka Defenders Singa Mari Lainahanaba Security Force Singna Honarakpa Thong Laibak Thibani Haiki Imphal Dimapur Lambi the chain ba truck amandi passenger gari singdagi tax pide haiduna Gang Kangpu Signal Lohauba Gari Tayar Kuntrani Thoi Ngasi Senapati Police na recover Taukre District Asigi SP dagi Phangba Pauda Highway Asida Cheliba Gari Singdagi Tayar Amasung Battery Sing Lowri Haiba Pau Phangbadagi Tha Asigi Taramangagi Ayukta SDPO Senapati amasung OC Senapati na Luchingba Kangbu amana Tafau Kuki Khul area da Thibuhumagi Thabak Chathaki Maduda Tayar Singadu Tongan Tongan Mapam Singdagi Funkibani Kanagumba Matagi complaint Laktaba Maramna District Police na case Makti Lokhat Palaitri Thaudo Asiga Mari Lainaba Police Station da Marik Chumba report of Bina Apil Tauri Asigumba crime asi Nahasing na Taubada Tinganaba Village Authority Church Leader Youth Amasung Women Society gi Luchingba Singna Honna Binaba Apil Tauri Phagalaba Tayar Singh District Police ki Kangbu Amana Puraktuna second MR da Sinaramle Gari Mapu Singna Lauranaba Khangali Relief and Disaster Management Institute Government of Manipur gi Thosil Makhada Elangwam Suraj Singh Memorial Trust Amadi Society for Sustainable Development Sinduna Community Based Disaster Management Haiba Hiramda Numit Mangani Chupna Chathagadaba Training Program Ama Wangkhai Loremam Leirakta Hokri Association of Surgeons of India ASI gi Taranipan Suba Annual Conference Amadi IHBP Surgery Esimani Kon Lisingani Tara Humdoi Ngasidagi Rimsta Haudokri Management of Breast Cancer Paradigm Sip Haiba Timda Nominini Chathagadaba ASI Manipur State Chapter Sinba Thorom Aduda Mari Lainana Surgery Ki Apangthoki Esimani Kon Hokdopki Thoromda Chief Minister Okram Ibobi Rimski Director Professor S. Sekharzit AIS ki President Dr. Suresh Chandra Harina Thorom Mapu Singh Oina Saugyaki Rims ki Jubilee Hall da Pangthokpa Thorom Adada Dr. Chandra Harina Ana Layeng Lamda Surgeon Singh gi Thodang Chawi Dr. Singh na Kathopaga Loinana Masagi Mathau Pangthokpiu Haiba Appeal Tauki Chief Guest Oina Saugyaki ba Chief Minister Okram Ibobina Picture abasu Manipur Ana Layeng Lamda Singthaningai Oiba State ama oiragli Manipur asti Yumlonaba State Singna Layeng Balak Palamdam ama Oibata Natana Myanmar dagi fauba layeng balakpana tungda ana layeng center ama oirakani haibagi thazaba lei hiramasida surgeon sing gi thodang chawi ana layeng gi lamda hena chakhanana ba thabak thorom kya pangthokli haiki In this regard are to reduce the mortality rate, reduce to impact and prevalence of HIV and AIDS and other communicable diseases to ensure an effective health care system to achieve this output. Our activities include ensuring a well-coordinated health system with special focus on communicable and non-communicable diseases. Mera Hau Chongba Chingtam Pot Lanabagi Thoram Chief Minister Okram Ibobina Sarugyaduna Haying Kongban Tolong Yumpam the Laiba Lining Tho Sanamahigi Laisangda Pangthoki Sanamahi Temple Porna Sinduna Pangthokpa Thoram Adada Chief Minister Okram Ibobi PSED Minister I Hemo Chandra MLA RK Anand
ex Minister RB Mintheng amadi board asigi President L Jayanta Kumar na thorom mapu sing oina saruk yaki tungan ba district tagi lakpa chingburoi tamburoi kyana saruk yaba thorom aduda nat ki oiba jagoi isagi thorom kya su pangthoki Chief Minister na luchingduna ching tampot lanaki thoranga mai leinana RB Mintheng na mera hau chombugi thorom lamdamasigi pari puriga tanna thanaba yadraba thoramni Tamdan leiba manau singna mera wayung duna makoi nungai yaifana hingli haiba chingi mayama singda khangalami chingi mayama singna su lamai thaduna makoi leiri haiba taklami chahi amagi thokpa anau apen sing khudol tamna duna mai haurol degi nusinana lakpa makhalgi kumhaini chingmi amasung tami sing khenaba sing thadokna duna thamoi amasung wakhal chap manana nusi chanarabadi Manipur kairoi mathang chahida government na chawna sinduna thoramasi pangthokhaningi haiki Chief Minister Oct Ibobina Manipur da chingmi tamina khundarakhiba amadi mera hau chongbagi nungi oiba warol pibaga loinana Sanamahi Temple Board ki maikaidagi laisang chawthoknaba mithung pham semnaba amadi atai awarapa sing mari leinaba singa tanaduna mengkhanaba honagani mathang chahidagi hena chawna sinnaba honagani phongtokhi Sanamahi Temple Board ki leiba problem leiba mayam phonama khai tare lambi ubiya ambiya Maduai Tukul Sodari Mayam Tanan Jarga Rai Moga Matin Pangro Ya Lugi Haiku Masi Lanai Amki Lanai Mayam Punamoki Jitana Tunga Hota Doiba Generation Kaya Su Masi Koi Punamana Kena Pungana Panava Yaman Mabim Pangdi Mera hau chomgi thoram ngasi Kangla Religious Committee Kangla Port Board na sinduna Kangla Hall da pangthokri thorom asida board ki member MLA I Ibohalbi committee ki chairman Professor S Nilbir amasung Kharam Tribe Union gi hanagi president RT Kauchung su saruk yakhi port lanaba nat ki jagoi isai kya utpana mapung oiba thorom oikhi Professor S Nilbir na chingmi amasung tami nungsinana leiramba mariadu ngasi fawa tamnabu honasi Aran ba wakal khanagumsi aikhoi amatani haiba wakhaladu kaudana bohonasi haiki Hoji ana ko nungasida lekha matam dani madu lising samapang da kuntra marida mahanga mera hausu pangkhopa ade kolam saram ba katpa asin singlu apamadu chaithara kumabada adum yauri Kontha ahalup apunba maira paibi organization na mioi ani yungo liter chahung ga yangkhairong konana faraba matungda mai thaduna manghankhre thaudogasi ngasi yupung 12 rom taba matamda thokibani yungo singadu senjam tomba madi sanjanbam benarjit koba mioi anina centro car amuba amada puduna sengmai rom degi lakpada Mantri Pukri taba lambida maira paibi singna ayuki pung nipan makhairom tabada fabani lambi aduda yungau toina puri haibagi pau phangbadagi maira paibi sing aduna numit humni chupna ngaiduna leiraba matungda phaba ngamkibani hairi pharaba yungau sing adu kontha ahalup social welfare club mamangda maithaduna manghanki yungau phaba siga mari leinana lekai adugi kaithe lakpam chanchan kobi amana phongdorakpada Ahalup area da yu thakpa masung yonbagi masing hengalakpadagi mayai kaba chinjak thingnanaba thabak paikhalakpani haibana chingba wafam kaya phongdokhi Kanglaipa Women's Welfare Association geni suba mapok numit thoram association asigi office da pangthokri association gi president AK Memchalai ma yauna association gi maru oiba mioi kya yauna pangthokhiba thoram aduda leibaki oiba hiram kaya da wafam kaya khanaki hairi Jingmi tami machil manau anigi haurak phamga mari leinaba wafam sing nungda haktuna thamlamba Senapati district ki makhel khulda thengnari Manipur sarkar na midyeng changduna maphamasi ngak senduna thamba khunja singna pamli hiram sida report ama Maken village Imphal dagi kilometer samag sumna mangarom chatlaga Senapati district Maram Esigi manung chana laiba khunni khullasi Manipur gi ityas nainaba matamda kanthokuna chatpa yaroidaba maphamni khullasi da lairiba machin manau gi nungbina Manipur gi ityas ta chingmi tami machin manau ni haibadu lengdraba khudam ga loinana mayek sengna takle khulasida machin manau gi nungbi asida natana Manipur gi mahrol ga mari leinaba nungda haktuna thanamba polom kaya su leiri asigumlaba posak sing asi Manipur State Archives ki deputy director Dr K Sosila ga loinana Manipur gi mahrol ga mari leinaba polom sing thidoktuna ngak senduna thamnaba yangsing khongchat amada chingmi tami gi haurak phangga mari leinaba mafam asi thengnarakibani Makhel khul gi puari ga mari leinaba maruiba mafam sing machin manau gi khul hongduna chalam dagi nungbi nunglef husband of Jilia Mosio Ranori
Kasik Haina Kulgi Muyosingna Mingtonba Ahakpa Nungbi Amadi di Rigid tu Kauba Algi Nungpam Asi Panbayai Makel Kunjasingna Kulasida Ahanba Kuntolakpa Asi Nupini Haina Tazanai Mamingna Jilia Mosioni Hangna Saudaba Laiga Tenabadagi Masa Ahum Poki Ahan Badakai Ani Subada Lai Ahum Subada Mini Makoi Ahumna Lairamba Mafam Amadi Watana from the Haina Kunjasingna Kina Luna Ningzaba Nung Ahum Lairiba Konang Hauriba Mafam Sidagi Makoi Ahum Kaina Duna Atopa Mafam Singda Sanaki Haibagi Tazanabalay Tungda Miasina Masa Ahum Amuk Poki Masanupa Ahal Alfana Ahum Kasari Oiki Ani Suba Masanupana Maitai Oiki Ahum Suba Masana Naga Oiki Haina Kunjasingna Chena Tazanari Adubu Governmenta Matamsana Yankil Hogdabana Mulamba Tenaraki Kungi Kulakpa En Saliwana Fongdorakpada Lamdamasida Lairiba Singmitami Asi Ima Amatagi Masani Haibasi Makel Kungi Numbi Asina Mayik Sengna Tai Asigum Lava Manipurgi Mahirolga Marilenaba Tanglava Posak Singasi Manipur government Nangasi Fauba Historical Monument Eki Makada Protect Widava Asi Pende Makel Prasasing Nadi Tamising Ichilinau ni Haiduna Ngasisu Adumak Khali Itiaski Ariba Masaksing Gamena Ningtina Tigalabadi Singmi Tami Aniging Lingai Matamgi Machimanau Ginungsinabadu Hanzilakani Haina Fongdoke Bishwa Bharat Sanman Piduna Ikai Kumnarakrabi Manipur State Commission for Women's Ki Hanagi Chairperson Dr. C.S. Jamini Opagi Thoram Ama Ngasi Kai Samthong Elangwam Lekai da Pangthokre Sri Sri Rasesori Palana Sinduna Pangthokpa Ewardi Opagi Thoram Aduda Achamba Kudol Pot Piduna Ikai Kumnaki Thoram Duga Mari Lainana Dr. Jamini na ISTV News ta wafam kya Fungdoraki Sangathan Haishina Soigmunda Saita Sagar Haidana Ibirakre Haidiba Mayamasi Aiga Luina Duna Lejaba Rasesuri Pala members Singha Aimanda Kunna Mayamasigi Damakta Kudor Police Bibiri Loktak Pat Kanna Maching Amasung Tamda Liriba Praja Singna Punna Hona Minarasi Haina Works Minister Dr. Ratan Kumar na Mayang Imphal Kendrigi Manung Chanba Komla Khongda Pangthokpa Taranipan Suba Loktak Degi Thoramda Haikre Thoramadu Speaker T.S. Lokeshwar Yauna MLA Amadi Assam Rifles ki official Singsu Sarugyakhi Speaker Lokeshwar na Haikibada Prithibigi Manungda Loktak Pat ase Tangwang Makhalgi Pat Amani Masi Kannaba Honabada officials Sing na Thawai Yohaningi Haiki Minister Ratan Kumar na Eco Tourist Spot ama Ohenaba Amadi Pat ki Akoibada Lairiba Praja Sing na Chatok Sasin Nungai na Batongan Tongan Bathabak Kaya Sarkar Asina Paikhatli Atay Mafam Singda Hitangfam Saba Haure Loktak Pat Kannaba Honabada Miyam Punna Jawba Thodang Lominasi Haiki Masih Prithvi da sagalaiba sabagi sang nong manubagi hingalaiba se nasi Manipur da koi yauraiba ni masih ki sing se koi nang na bagi nawakta Loktak ase kanbasina akoi ki Manipur kanbata na tana akoi ki Prithvi kanbata su achoba mating ama oigadoriba ni All Manipur Progressive Farmers Association Sinduna Kumal Lampak Youth Hostel the Agriculture Development in Manipur Prospects and Problems Haibasida Numit Humni Chupna Sathagadaba Workshop ama Ngasidagi Haukri Agriculture Department amadi Horticulture and Soil Conservation Government of Manipur na sponsored Tawduna Pangthokiba Thoramadida Agriculture ki Director G Samuk Kabui Farmer Association ki President Joy Nongmaitem na Maru Oiba Myoy Singh Oina Sarugyakhi Director G Samuk Kabui na Lakliba Assembly in Ningtham Mifam ki Mangoinana Agriculture Land Policy Sim Naba Drafting Committee Amana Kan Honari Manipur gi Law Ubayaba Mafam Sing Mangsi Lakliba Asi Thingnana Bahonabada Miyam gi Chawraba Thodang Lei Anoba Makhal gi Technologies Sing di Mapalam Degi Loba Yagani Adum Oinamak Mangkriba Lam Sing di Loba Yaroi Saukhat Thorangi Thabak Paikhat Pada Law Ubayaba Mafam Sing Manghandana Bahonabiu Haiki Agriculture development any activities that mo gisuk ya halaga makoi gi share su yahan bata taraga di Manipur se koi gi ni haiba wakhallo na ba moi lakani maramaduna ngasi biriba Manipur Progressive Farmer Association sinduna kasuba kunituni kathagana ba workshop asigi pudong saba sinawjaraga aina mayam da pinto jabadi National Policy on Urban Street Vendor Lisingani Gamapan gi matung ina Town Bending Committee semduna lambigi mataida Pofam Phamli Bisingi Maphampi dabani haina Supreme Court na mamang thagi mapanda takiba order thabak ton thoknaba Khwairamban Kaitel
lambi matayda popam phambi lupna chief secretary da memorandum piduna taksinkhre Manipur Press Club da pangthokpa paugi mifam amada lupki secretary N Binana haiki lambi gi matayda popam phamni bising awaba kaya mayoknari handak Supreme Court da takhiba rai ase Manipur da swathuba matamda chanhanabu nabiu haiki Relief Center for the Welfare of Differently Able Person Manipur na puthokpa audio album Ningol Khudol release tawkhri Tera Bazar da leiba Children Home da pangthokhiba thoram asida Imphal West ke adaksha CH Bizenti Center asigi President CH Opendro Patsoy amasung Tagel gi Jila Parishad member sing saruk yakhi audio album asi Ningol Chakoba mari leinana Women with Disability haiba thimda puthokpani isai singasina disable oiraba tauthongdagi bobina sakpani CH Bizentina society asina disable oiraba singbu hanthana yengloidabani haujikti makhoibu miya mangda puthokpa tangai fade haiki Thawbal Police Commando amasung kuntaret suba Assam Rifles ke apun bakangbu amana ngasi ayuk umathel makha lekaida thiba humbagi thabak chathabada UNLF ki cadre ama khulaiga konana fare District Asagi SP Cherol Amada Parabamio Adudi Mayang Lambam Amuthoi Maitai Chahi Kuntaru Apokpa Ibothem Umathel Makha Lekai Dagini Mangondagi pistol Ama Amasung Kapayariba Marwani Fangle Zolik to Nisina Awapuna Muxing Se Kon Bangami Diabetes Singi Damak Zolik capsule soup from Vigani Zolik Manipur pharmacy Kudimta from Vigani Amuka Nataram Oksari Ngarang Manipur da Ladiba Sarkar gi college singi pangthokiba student union gi election da Modern College ki oina scheduled tribe ki mahiroi candidate maribu counting tawbada joint monitoring cell na yauhanba yaroi haiba wafambo ngasi thadau student association amadi student union modern college na yaning da phongdokri ngasi hauke beheng da leiba TSA gi head office ta pangthokpa paugi mifam amada TSA gi president Thangminlen haukim na Phongdokibada college singi student union khananabagi election asida modern college ki oina scheduled tribe ki candidate mangana saruk yakhi adubu magazine secretary gi candidate oikiba Raraifai Singlaina election model court of conduct thugai haiduna joint monitoring cell na election lepa yahan khidraba matungda mahak namaram oiduna lemhauriba ST candidate maribu election result haidokpada with hand that Tongadabani Haiba Wafam Asi Yaning the Phongdoki. Election Adugi, Bot Masing, But Taret Labagi Manunda, But Mari Tiba Loy Krabaga, Loy Krabamatunda, Manga Suba, But Tiba Horakpada, joint monitoring Selgi Kambu Laktuna, Tugaiki Batongadu, Yaning de Haiki. Kurai Sazor Laikai to JCB driver, Maisnam Devras take the Kaidana Imung Manunda, Sinabina JC na Sarkar Taksin Kre. Kurai Sazor Laikai the Relia Magaloina Nangasi, Chief Minister Unabal Laki, Chekon Crossing Yorapada, Relidu Police not Thinki. JC Manga Kangatuna, Todo Asi Matanga, Atuba Matamda, Mapankanga Ladyba, Devras Amadi Mahana Toba, JCB Fanghanbina Basiem the Taksinki. JSC advisor RK Musanana Miyamda Talibadabi si Tabak Ton Toroktabadi Akan Makongjong Changsilagani Haiki. I Hayinja, Manipur, NGO Mayam, Mira by B. My painting with them, Torga, Karamba Makanki strategy, and then the guy was there. I go put a prominent look BM is Nambani Iba novel Chittagong reporter Sagol Sem Indra Kumarna release Taukre. Manipuri Sahitya Parishad Imphal Office Tapangthokiba Achamba Thoramda Uma publication ki tara nipan suba larik asi phongkhibani Ziribam gi school singi awara passing mensilu haiba dabida mahiroi luk mari na ngasi ahing nongyai dagi Imphal Ziribam lambida matam kaktana economic blockade laukthokri Ziribam gi MSU district committee gi office ta pangthokpa paugi mifam amada MSF special branch Tesham local council KSA Jiribam unit ki lujingba singna mamang dagi hauna taksin duna laglaba awara passing sarkar na thabak oina pangthorak tabadi khongjang asi changsil naba firep lawbani miyamna thengnagadaba awaba kaya sing mahairoi lup singna khangi democratic oiba khongjang changsilabasu thabak oina pangthorak tabadagi khongthang asi lawbani masida miyamna mateng pangbiu haiki Mayang Imphal Kendrigi Manung Channa Leiba Samusang Santipurgi area da Cheliba Waisel Turel gi Torban Semjin Bagaloinana Kongnung Su Tengthok Pinaba Taru Rail Development Association Santipurna Mari Leinaba Singi Puning Singsilakli Okhurul District New Tasomda Mitar Yankhairom Chatlaga Leiba Maphamda Chingning Khaire Nung leptana chubadagi haukiba October 12 dagi hauna chingning khaiba si hauraki makhata na haujik su kintharakpa leptri
Singai sub division ki manung chanba Myanmar ka tainari ba mafam asi Ukhrul headquarter dagi kilometer humpudra rom chalaga lai chingning khairi ba mafam asina New to som dagi somra rom da kilometer taruk lom chalaga lai ba mafam dani amukta thok triba thodok asida miyamna mi paina ba fauna ba loinana atopa mafam kaya dagi su laktuna yengnari mai ching pokhairakpa manbagi mong ubada akiba faunari amada mayai luksang Mairen Khong Rising Club amasung judging Mairen Khong Maira Paibin Sinduna Mairen Khong Community Hall da Mayai Kaba Chinjak Maru Fangna Mutanabagi Matangda Aphongba Khana Nainabagi Mifam ama pangthokre Thorom asida Lilong Nagar Panchayat ki Councillor A Omila Amada Mayai Losang ki President M Patma Mani Laimasu Sargyaki Uzek Sanabagi Pau Lobirasi Nipan lag suba Manipur State League ki ngasi sana ki bahan memesta nisa thangmai banamadi KSC Nambulen goal amata chanaba ngamdana draw chatkre ani suba match da trupu nambolna Manipur Police Sports Club po goal ani amata thoikre match aduda Manipur Police Sports Clubs ki Khem Bahadur na minute manga chalakpa matamda goal ama chanduna mangzil thana chatki adubu second half matung dagidi trupu na goal ani chanduna mai pakhibani Trupugi goal ani adu match adugi minute humpudra ma thoi chatpa matamda KS Netaji amadi Tidi Dhiren goal amamam chankhi ngasi sanaki ba match aduda nisana mai paklam labadi league asida mangjil thana chatlonggadabani adubu draw chatkhi ba maramna nisa point 10 mari fangduna ani suba position da laikre neroka sanga phamna point 13 fangduna league asigi mangjil thana chatli KSC na point mari fangduna league asigi khwairegi maningda lairi Trupu point 13 fangbangam kre aduga Manipur Police Sports Clubs na point Nepal phangduna chatli Indian Classic listing tara humdoi International Open Bodybuilding Championship tha asigi October 16 tagi 18 fawba Pune da pangthoklagani Indian Bodybuilding and Fitness Federation sinduna pangthokadoriba championship asida Manipur dagi haukiba haujigna CRPF ta leiriba Barun Yumnam Saruk Yagani, Loinana Championship Asigidamak All Manipur Bodybuilding and Fitness Association gi Inau Amadi O Prem Kumar Official Oina Championship Saruk Yagani Hairi. Tha Sigi Kuntradagi Lagliba November gi Amafauba Assam gi Nagaunda All India Northeast Zone Kerom Championship Pangthokadoriba Sida Manipur gi team Saruk Yaragani, Loinana Tha Sigi Kunmathoidagi Haryana gi Gurgaon the Pangthokadoriba Champion of the Champion International Kerom Tournament Amadi Indo Silka Junior Kerom Test Series ta All Manipur Kerom Association gi Treasurer T Dhiren Singh Assistant Chief Referee Oina Saruk Yaragani Hairi Tha Sigi kun mangadagina kun taruk phauba Churachandpur District ki Oina Paisa Scheme gi makhada Pangthokadoriba Women Sports Competition Peace Ground Tuibong Amadi Individual amadi group ki event singna B Bhengnong Community Hall Tuibong da pangthoklagani masidagi khangalaba sanaroi singna Kuman Lampakta tha sigi kunma pandagi na kuntra mathoi fawba pangthokadoriba state level women sports competition da saruk yagadabani hairi maramasina sanaroi singna mari leinaba che chang sing district youth affairs and sports officer Churachandpur da contact tawrukna ba khangalakli Manipur Jump Rope Association Sinduna ngasidagi thangwai bangi thau sports complex ta ahanba state level jump rope championship hawdokre punna district mari dagi sanaroi chama kunna tongan event da athoi hen tanaki hayeng loisin gadori ba championship asidagi junior gi player nupa amadi nupi sanaroi kunnipan khangatuna lagliba November gi Nepal dagi Karnataka da pangthokadori ba tararak suba national jump junior rope championship ta saruk yagani ngasi nungmagi oiba ay ngasagi pau pizari ICAR lamfel patagi fangba paugi matung ina ngasigi khwaidagi saba degree Celsius kuntrani thoi dasmik manga khwaidagi ingba degree Celsius kun dasmik manga nungsit tayawba ising manilgi chang ayukta chada marifu humdoi nungthildana chada yangkhai nipan nongzugi sang millimeter dasmik taretni marui ba pau amuka na pizari Chama kunmathoi suba Manipur Police ki Rising Day ki thoram pangthokre Manipur da khwaidagi maru oina thengnari basi drug ki problem ni haina Chief Minister Okram Ibobina phongdokre
Manipur leiriba ex servicemen singi khudong chadaba sing sarkarna yengsingani haina Deputy Chief Minister na phongdokri amasung numit humni chathakiba political training loisinkhre Food Security Bill Act oina pass tawkhrabasu miyamda kanaba phanghanbagi mami tadri haina TS sawbana phongdokri matang sida ISTV Manipuri pau loizare mideng tabiraba singbu amuka na khurumjari